ngasi phongkiba Sanga Express ki pauksi marui pausin khara myamna thamjage Kharasom Chingjaroi Khunjasing ungkhatnakhre lamgi yanadaba wafamdagi Urkhul District ki manung chanba Kharasom amasum Chingjaroi Khungi marakta ungkhatnaba lairi CRPC ki section chamgani phugumari gi athimut lairabasu Chingjaroi gi Khunjasingna Kharasom Khungi water reservoir ani yum ama upambising Sampragi farm water pipe amasum MGNR EGS ki nameplate waikre swari amasum Kharasom Khungi Agustin Horam Mantrin hai SBBL rifle ki mi sibi aba khulai sing paiba mi satruk henba Chingjaroi gi Khunjasingna Kharasom gi territory manungda u sing yanthat pa horaki Khungi territory manungda sangsilakhiba kangbu adu Kharasom gi Khunjasingna mugnaduna protest toki adubu tu somamasum wohongi headman Rapai Wungnaw amasum pastor singna khamdokpadagi phiwa madu ingdaki thaudu adugi matung tarakpada district magistrate Urkhul na wathok oiba area aduda February 13 ta CRPC gi section 194 gi makhada athingma thamjinki adubu ngaranung thilpung ama makhairum tabada Chingjaroi gi Khunjasingna police force ki mamangda Kharasom Khungi yumama maithadokhi hari security force singna khunadubu ngak senma ngamkidaba thawong adubu Kharasom gi Khunjasingna yamna kana yaningdaba phongdokhi ranmi zimiki yumama pura oina mangta khankre amasum thugai khotkai ba tawba duda si hanmi abasum gawba miwe amasum sokhi Kharasom Khun pumba ising piri water pipe amasum water reservoir singsu Chingjaroi gi Khunjasingna mangta khankre hari ising lakpham pura oina kakhibadagi Khunjasing ising phangdabagi awaba mayoknare village community da leiba usan pambi reserve amasum sampragi farm singda mangta khankre thaudo adu da lupa lakh yankhai ge taruki mamal oigedaba lantum mangta khankre haba wafam Kharasom Khungi miyoi singna thamlaki Agustin na makhata na hai khun anima Kharasom amasum Chingjaroi na issue sing lusinanaba kumza English nganiga kungani thogi September ki kayara khana wari sanakre Kharasom khuna santi oiba mariama thamnaba makalamatagi pamdaba khana sainaba thondana balaki hari iranumiki hingsa yawba thaudo adugi matangda yengsinanaba JSME block ki SDO SDPO amasum OC Kharasom khunda lakre hanagum tangtaba phibam hanchilaknaba law and order ngaknaba Kharasom village ta taruk suba MR Urkhul gi personal kuntra gi ahenba force singsu thamkhre hainasu pausna makhatana su phongdorakli atopa paw madana Nagaland mikhal February 23 ta bot thadana gadori punasit humpu leba Nagaland State Assembly gi bot thasigi 23 ta thadana duna mirep samaga marfu humdo gi manungda kana kana na MLA oigani haiba khanglagani BJP gi mirep amadi lamba yaudana kakhrabani thasigi taraga turukta Tripura State Assembly gi mikhal gi bot thadana khibaga loinana thasigi 23 ta Meghalaya amasum Nagaland State Assembly singi bot thadana raga lakliba March anida state ahum gi oina nongmatada masing thigadabani Nagaland State Assembly ki mikhal gi bot thadanaba thorang punama loisilakle haraga state adugi chief electoral officer CEO bihi sasanka Shekhar ngasi lauthokhibaga loinana mafam punamakta section thorangi thabaksing lokotuna lekre Naga singi political issue waroisin purakpada miyeng thamliba mikhal asida punna mirep samaga marfuga mari song thorakpi gi manungda BJP gi mirep kun gi manungda amadi lamba yaudana mai pakrabana assembly constituency yankhai gi mapan mirep samaga marfuga humdoina lamba thenagani handaki mikhal asida mirep khwaidi gi hena yamna puthokliba party si government pairiba United Democratic Alliance UDA gi maruiba partner oiriba National Democratic People's Party NDPP ni party asina punna mirep ni puthadokli hawkibasai English singaniga taragani pana pangtokhiba Nagaland State Assembly mikala party asina thadokiba mirep singi manungda taragani pan mai palaki maraki oiba mikhalda ahum amasumai paglaktuna kunga matoi sukhi hawkibasai English singaniga kungani thogi April thada NPP gi hana minister oiramba TR Zeliang na lusingba MLA kunga matoi party asida chongsilakpadagi party asigi MLA nifugani thoi sukhi party asigi MLA nifugani thoi surabasu handaki mikhal asida BJP gi sit yenanaba MLA nifu khaktamak thagali party asigi MLA oiba kharasu ticket phangdabata yauri chief minister Nepi Riona ground oiriba phibam yenglaga ticket pibani haina phongdokhi hawkibasai English ngani taragani pana mirep taragani thoi mak mai pakhiba
UDA government NDPP ga punna satminariba BJP na handaki mikhalasida NDPP gi mirep thadokdaba assembly constituency kunda mirep thadokduna NDPP ga sharing tawduna mikhal thengnari BJP gi lusingba singna handaki mikhalasida constituency taragani thu henbada mai paglakani haibigi thajaba hundukli panba yabadi party asigi mirep kungi manungda amadi lamba yauduna hanana mai pakrabani hawkibisai Englishing aniga ahumdagi hawraga Englishing aniga taragani pan phawba tam ahunglak thangna lengak pairaglaba NPF na handaki mikhalasida mirep kungani thoi puthokli atopa pawmana yanaba puraktriba phawba thong saba lepiyu haibu wafam condemn tawrakli kaibungda sagadoriba Bailey Bridge asi yanaba puraktriba phawba lepiyu haina lamnam sida phongba paukse singda yaurakhiba adugi matana ngasi kaibunggi apunba club manga KYDC KWSDO UIDA KWA amadi KMLDA gi apunba mipama mapangthoktuna kupna khannaraba matungda LAL YC laisang themgi yanaba puraktriba phawba thong saba lepiyu haiba wafam adubu akan mamona condemn thokhre panba yabadi haujik saba haudorakliba Bailey Bridge asi RIADF scheme 2022 gi miyang makhada Breeders Divisions PWD Manipurna tender process loiraba matungda official singna kyarak survey tawrabagi matungda Mars English singaniga kungani thoida saba horamlabani adubu Khekman gi praja singna work order da Khekman pali haiduna protest tawrakpadagi nakalani gi marakta kuina muknarabagi tungda chief minister yauna mari leinaba authority da memorandum kyarak pishillaba matungda local MLA Abdul Nasir amadi works minister Gobidas Konthauza masa July English singaniga kungani thoida laktuna yengsilaba matungda Khekman da ama amadi Khekman kaibung tainaba haujik saba mafam asida amasu saragani haiduna praja miyamna thajaba piramkhibani Works Minister amadi local MLA gi instruction matungina nauna program hapiduna thong asi saba horakpani thong asi gi work program su construction of Bailey Bridge at kaibung opposite to kaibung wangmataba LP madrasa haiduna leiripani haibisini sariba mafam asi lilong AC gi community anigi taina phamni amadi Thobal AC gi su taina riba mafamni mafam asi lilong AC gi community hanina yaraga saba hawalibani Masida mathong maram khangdana Thobal AC gi manungda leiba laisangthem keli makhongi miyoi khrana lamda masida nungsi sanana leminariba community anigi marida sopo wahiwata sisinaduna pauksi singda phongdorakpasi yamna lebakthibani masi matungda tobigano development haibisi miyamgini thong haibisi miyam punna langadoribani kaibungda sai haiduna kaibung praja khak langadabani haibisidi apang bokhalni Thobal AC gi suyamna nakpa laisangthem bazar kilometer amagi manungda RCC bridge amasu leiribani masi leina ayet apan pina bohonarakpasi leibak yamna thibani minority maitai pangal jagada development tawbu yaroi haibisi masigi wakal thadokpiu hainasu pausna makhatana su phongdorakli aduga hojiko inadi myam paw su matang se lusinjarage amasu myam pun anauba update ngamina sainisu channel sigi mekedi gi myang ifamna thamjari